ꯂꯥꯟ ꯀꯥꯞꯄꯤꯕ ꯂꯥꯟꯃꯤ ꯑꯃꯕꯨ ꯍꯥꯖꯟꯕ ꯍꯥꯏꯕꯁꯤꯕꯨ ꯏꯁꯀꯤꯜꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯉꯥꯡꯕ ꯀꯥꯡꯕꯨꯁꯤꯡꯒ ꯂꯩꯄꯥꯛꯁꯤ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯒ ꯁꯣꯛꯅꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯅ ꯃꯤ 5 ꯐꯥꯈꯤꯕꯗ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦꯒ ꯍꯥꯏꯕ ꯁꯤ ꯁꯥꯁꯟ ꯂꯩꯇꯕ ꯂꯩꯉꯥꯛ ꯂꯩꯇꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯍꯟꯅꯤꯡꯗꯦ ꯍꯧꯖꯤꯛ ꯀꯥꯞꯄꯤꯕ ꯂꯥꯟꯁꯤꯕꯨ ꯁꯔꯀꯥꯔꯒ ꯁꯣꯛꯅꯔꯤꯕ꯭ꯔꯥ ꯄ꯭ꯔꯖꯥꯒ ꯁꯣꯛꯅꯔꯤꯕ꯭ꯔꯥ ꯀꯨꯀꯤꯒ ꯁꯣꯛꯅꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯃꯤꯀꯞ-ꯃꯤꯔꯥꯈꯣꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯕꯨ ꯋꯥꯍꯟꯅꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯍꯪꯗꯕ ꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯇꯤ.ꯗꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯨꯈꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗ ꯂꯩꯕ ꯇꯤ.ꯗꯤ.ꯁꯤ.ꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯂꯨꯈꯣꯏꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯉꯥꯛ-ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛꯅꯕ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛ ꯑꯁꯤꯗꯤ ꯃꯤꯌꯥꯝꯕꯨ ꯃꯤꯀꯞ-ꯃꯤꯔꯥꯈꯣꯟꯅ ꯊꯜꯍꯜꯂꯦ ꯍꯥꯏꯔꯦ꯫ ꯒ꯭ꯌꯥꯁ, ꯄꯦꯇ꯭ꯔꯣꯂꯤꯌꯝ, ꯗꯤꯖꯜ ꯑꯃꯗꯤ ꯏꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁꯤꯡꯒꯤ ꯃꯃꯜ ꯈꯝ ꯊꯦꯡꯅ ꯋꯥꯡꯕꯗꯒꯤ ꯃꯤꯌꯥꯝ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ꯫ ꯑꯅꯥ-ꯂꯥꯌꯦꯡꯗ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛ-ꯂꯥꯡꯊꯛꯁꯤꯡ ꯂꯩꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯇꯥꯡꯈꯠꯂꯦ꯫ ꯇꯧꯔꯣꯏꯗꯕꯗ ꯇꯧꯒꯅꯤ ꯍꯥꯏꯕ, ꯉꯝꯂꯣꯏꯗꯕꯗ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯇꯧꯗꯨꯅ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯐꯧꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯂꯨꯠ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯀꯞ-ꯃꯤꯔꯥꯈꯣꯜꯅ ꯊꯜꯂꯦ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯑꯍꯣꯡꯕ ꯄꯣꯔꯛꯅꯕ ꯁꯔꯀꯥꯔꯁꯤꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯅ प्रजाबु वाहनबा प्रजाबु कफनबा मिकप मिराखोन पिक थलनबा अखोइना ताजबदा सरकार हाइबसे प्रजा दुगी नुंगाइनबा नोअन्नबा हराउनबा अफब थबक कया तौबदुबु गवर्नमेंट हाइना खंगनि सरकार नेन खंगे अदु हुजिक लैरिबा गवर्नमेंट सिदी प्रजा सि कफल्ले मिकप मिराखोन पिक थलले ओटी ममन वांगहल्ले लाइरबा प्रजा सिंगी इ चुप्पे तांगदबा पोदमत लैत्रे लाइरबा प्रजा यामन वाहनबसे मसीनेबा अखोइना यामना शॉकिंग ओरिबा यामना सेंटिमेंट ओरिसी अदुना मणिपुर की मैतेगी इमाइबेन मयाम कपन्नबा मणिपुर प्रजादा तोसर कया तौननबा बातोन तौबोइना थो मालेदना कांग्रेस पार्टी अखोइना खंदबा ngamdeaba पाउगे मीफम अदुदा सरुक याखिबा टी.डी.सी.सी के जनरल सेक्रेटरी 𝗵𝗵𝗶 हाई हौजिक मणिपुर असी मई हौरिबनी थोक्लिबा लान असिबु मायोक्नदुना खुन ngang मीटर 5 स्टेट पुलिस फाजिनखिबा हाइबसी ngaktaba ngamde मरमदि लान असी स्टेट लेंगाकी सेक्युरिटी सिंग अमदि मियामना ngakलिबनी हाइना वावा लाउना खोंजल थोखरगा खुन ngang मीटर 5 बु फाखिबा अमदि थादोकपा याद्रे हाइबसी लेंगाक लैतबकी थवोंगनी मसी तौहनिंगदे महांगना मखातान हाई लेबाक असिदा कांग्रेस लेंगाक लैरिङैदा ग्यास सिलिंडर अमा रिफिल तौबदा लुपा 915 लैरिबा फावबा ग्यास की ममल असी तांगी हाइदना मियामना लाउनखि अदुबु बीजेपी लेंगाक लाकपदकी हौसिकति ग्यास रिफिल अमगी ममल असी लुपा 1430 यौखिबने सब्सिडी सु मियोय खरगी नतना चंगहनरे थोंग असे मियामदगी फोन लुट तौबनी हाइना लौदबा ngamde असिगुंबा बीजेपी के लेंगाक असना बोट मयागी मियामदा लांग थापगी मवोंदा ग्यास की ममल लुपा 2 हंथरे हाइरकपासी नोकनिंगबा फावे मतिंग लैरबदी कांग्रेस की मतमदा पिरंबा ग्यास की ममल लुपा 915 अदुदगी हंथना लौबियो मियामदा ngaihakki मित्रंगी लांग थाकपिगनु।